Hojik Sendra amuk chatle. Chatsai. Hey, video này, video rồi. Hi nha. Ha,我这个是。会把地面来啊，那个。Man, si ayuki oine si blog study kano koi Govinda live film chale ado get yam hazai yam sa yam hazai ado nun jang haji nganga da sanga gi da thana yum cham sa taw budo adu su cha ge myam ado mun jang ga ke le hal cha ge ai budi ngasina ani su bode lai se the blog do ina aha bane ado mun ge ke lai cha ge myam chang si hojik changge ado ka changam ke le do jara ge lei ra kai lei ka cha no haro ma na lei re do ba ga lam ma ge chi ge na ko ko ai hay ko cái màn cái gì cái đó không được mayam na khangam ga de khang ko habidi akhoi la sangkal da adu khungup lothoga anamana kanai dana ado khungup se lothoga muza tong bu ya de ba ko ado khungup lothoga muza tong ka kawa sana ka mana ha me ba ko ado mana mayam su la kan da muza lothoga se pio hai
ꯑꯩꯅ ꯆꯍꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ 19 ꯑꯗꯨ ꯀꯩꯅꯣ ꯑꯩꯅ ꯅꯣꯡꯃꯅꯦ ꯆꯦꯒꯤ ꯀꯩꯅꯣ ꯀꯩ ꯚꯤꯗꯤꯑꯣꯗꯅꯣ ꯌꯥꯝꯅ ꯃꯦꯀꯞꯇꯣ ꯍꯦꯚꯤ ꯇꯧꯔꯒ ꯑꯗꯨ ꯌꯦꯡꯉꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯨ ꯋꯥꯈꯜꯗꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤꯗꯣ ꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯑꯩ ꯃꯌꯥꯝ ꯍꯥꯏꯅ ꯇꯧꯕꯗ ꯑꯩ ꯋꯥꯈꯜꯗ ꯀꯥꯏꯗꯅ ꯇꯧꯊꯣꯛꯑꯦꯕ ꯃꯥꯟꯅꯔꯦꯕ ꯃꯤꯗꯤ ꯀꯣꯄꯤ ꯇꯧꯕ ꯃꯥꯜꯂꯤꯅꯀꯣ 그래서 나도 아니 아두가 아이디 카피라이트 할게요. 내가 떠오르는 ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯖꯗꯕ ꯀꯥꯟꯗ ꯌꯥꯝ ꯑꯩꯈꯣꯏ ꯔꯨꯝ ꯌꯧꯔꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯆꯦ ꯑꯦꯂꯤꯁꯇꯣ ꯆꯤꯆꯦ ꯀꯧꯅꯨꯗꯤ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯆꯦ ꯑꯦꯂꯤꯁ ꯍꯥꯏꯔ ꯑꯩꯉꯣꯟꯗ ꯍꯟꯕꯅꯤꯅ ꯑꯗꯣ ꯃꯥꯒ ꯐꯪꯅꯔꯦ ꯑꯗꯣ ꯊꯥꯖꯗꯅ ꯐꯪꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅꯁꯨ ꯃꯃꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯃꯃꯝꯗ ꯊꯥꯒꯠꯂꯛꯀꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ